Ngarang Imphal Turel paringda LOUNAMBAL KAIBA AMADI ISING Pathoktuna Tongan Tonganba Mafam singda Ichao Mayoknakhrabasu Imphal Turel gi Imai Hanthadri HOUJIK su high flat level gi MATHAKTA CHELLI Ichao ASINA JNIMS Hospital ISING THUMJINKHIDUNA Health Care Sector da ACHOUBA CHEITHENG PIBA HOURE Ngarang Imphal Turel paringda LOUNAMBAL KAIKHIBA AMADI ISING PATHOKKHIBA aduna maram oiraga state asigi yamna maru oiba hospital ama oiriba JNIMS Hospital ISING THUMJINBA HOURE masina maram oiraga ana layengi lamda ACHOUBA singna bama oire Manipuri Mafam sinba thungna churakhiba nong na maram oiraga state asige maru oiba turel sing maruoina Imphal Turel gi imai ka hena wangkhalakpana maram oiraga turel mapal da leiba yum sing mikupna hum sing na HOUJIK su leinari Imphal Turel gi maru haibade kangpokpi da nong leptana chubana Imphal Turel gi imai HOUJIK su high flat level gi mathakta chele Nambol Turel HOUJIK su high flat level gi mathakta chele maragasida Nambol Turel HOUJIK high flat level gi mathakta chenduna matam ama hekta da ising pathokpa yabagi fibam da leire loinana iril Turel su flat level gi mathakta chele HOUJIK ithai verage da imai khara hantharakle loinana beresa sige gate mari hangdoktuna thamle hiramasiga mari leinana flood control cell dagi ngasi ayuk pung taruk fawbada fangba pawmagi matung inda Imphal Turel gi imai ase HOUJIK minuthong mapada high flood level dagi supnagi point chamanga kunmanga meter hanthana chele Lilong thong mapada Imphal Turel gi imai ase high flood level gi mathakta chele Nambol Turel gi oina Turel ase gi imai ase flood level gi mathakta meter chatret marifunithoi dasmik ahum da chele Nambol Turel oina HOUJIK high flood level gi mathakta chele Iril Turel na flood level gi mathakta meter chatret marifutaret dasmik nipan manga sunyoda chele amaromda ithai veres ki gate mari HOUJIK hangdokpaga loinana gate ama thingduna thamli hairi ithai veres ki ising imai ase HOUJIK warning level gi mathakta meter chatret humfunipan dasmik tareta chele Ichao asiga mari leinana water resource department na hangduna thamliba flood control room number 0385245155 da Ichao ga mari leinaba emergency khudingmak ki damak miyamna paw forokpa yagani hairi